Miyamgi Apamba Makagi Laing Pathav Singh, Paikhatpa Ngamnanaba, Leingak Amasung Lanai Hospital Singi Marakta Aphaba Mari Thambagi Tangai Fadabalay Haina, Directorate of Health Services K Director Dr. Nongtomam Hemantakumar na Directly, Wafum Masingasi, Uripokta Leba, Angel Children Hospital and Vaccination Center Gi, Chahi Ani Mapung Farakpagi Foundation Digi Tharam da Fongdo Kibane, Hospital Asigi Auditorium da Pangto Kiba Tharam Aduda Nongtomam Hemantakumar na Hai, Malemgi Oina Chaukat Lamja leptana kumang chaushilakliba matamasida lifestyle disease ama oina leina tina kaya su leptana hingalakli ngalingai matamda miyamna vaccination da akiba leramnabasu vaccination na leina kaya dagi ngakthoknaba amata ngairaba pambai oirakli asigumlaba matamasida miyamna pamliba medical system ase fanghanba ngamnaba public amadi private hospital anigi marakta Aphaba mari thamba amadi amana amagi mateng pangnaba yamna mathau tai Masida natana matamgi oirakpa laina tina kyadagi ngakthoknanaba miyamda piriba ana layangi khudongchaba sing asi miyamna mapung fana lauduna Aphaba tinjang kaijangdaba lamdam ama ohenminasi haiki Adugi mathangda akhoi sumaina preventive promotive health sida being sangsal matungda akhoi narakan ho habiti yate adu nana laing matam maruina akhoi yang singi pagi nakan matam ni maruina akhoi extreme of age is aiko akhoi yang na angang maringi nolngi matam mama ahan oido salar moi si disease yam prone tawi ada disease na amatam di moi curative service Shing yang kena yang advance ni sekarang tahu nari sih komandi kujulah yang nobolang keng diagnostic accuracy yang accurate wajah. Amaromda Hospital Asigi Oina Chahi Asida Awa Ana Thidana Miyamgi Thogal Taukiba Doctor Amadi Nurse Kayada Achamba Khudol Tamduna Pukning Thogatkiba Thorum Adada Hospital Asigi Director Dr. Yaikomba Taurim Nahai Mahakna Dr. Amo Oina Tungi Yumbi Oirakadoriba Horakliba Angang Singh Masa Mawufa na Leina Ba Tinjan Ngakpigani Masa Mawufa ba Leina Tina Leitaba Amamam ohenbada angamba mateng pangnarbagi pandamda hospital ase lingkhatkibani amadi hospital asina ngasi fawbada miyamda pungkun mari leptana service piduna lakli loinana matung tarakpa matam singda miyamgi thogal hena mapung fana tawba ngamnanaba gaini pediatric surgery speech therapy na chingba department kaya hapchinanaba pandam thamli hospital asina lamdam asigi oina khwaidagi phaba amadi ahongba mamalda miyamda laing patha fangba pediatric hospital ama oiduna Aphaba tinjang kaijangdaba khunai ama semgatnaba doctor amadi anaba singi marakta Aphaba mari thamnaba hotnisi haiki Pediatric surgery, adagi 24-hour OPD, adagi affordable rate ta pibo katana tana huji matam je mobile phones ki matam nina angang je hek pokpatiki cha budo oigera mobile phone mu uhallaga pijara toropatiki mobile phone ki smartphone sigi side effect myan la ko je kai do oige bu angang ki development kano da hoy adana angang je marom thoktaba adagi hyper oiba sagi autism da hai virtual autism da hai je sumba yamna common ore ado sigi matang da zo khoi phanam na hai OPD yeng ma kuding angang jing jing masai ki hojik phone da yeng halaga pije basi ngaktan gi didi phone du yeng phangnaba ma pamcha da chargani du bo ma gi ngasai gi puning du di ma gi ngasai concentration du di ngasai gi chak to the peer roiba phone da chakrane ba aduna madu tung da ma gi akai ba ma ma leyeba